LEIMAKHONG LEIBA Indian Army gi camp Manung Dagi LAISHRAM KAMAL BABU KOUBA Meeoi ama Mapham Khangdana Mangkhiba Asi All Assam Manipuri Christian Association Aamca na Taraina Loude HAINA Aamca gi President RAJKUMAR na PHONGDORAKLI Press ta thadorakpa video message amada wafam asi phongdokladuna mahakna hai Mapham Khangdana Mangkhiba LAISHRAM KAMAL BABU athuba matamda center amasung state lengakna thiduna tekta kaidana imung manungda sinabiyu hairi Mangkhiba chinaw se Magi awabade koi sarup yajay Magi mung manung awabade koi sarup yajay Makhoi ki manakta matam khuding mukte koi lejay Manipur Sarkar Delhi Sarkar ki mafam dai koi na haijaning bade yari wa khaya thu matam da Mangkhiba chinaw sebu lauthok pinaba asoy nga amati yawduna lauthok pinaba thor kanna hona bi haibe se ekhoi ki mai gi sarkar ki mai da haijabani nolok chabani adgalena ekhoi na su asoy nga amati yawduna Meeoi si khangbayan na ba isoy maham da tatra prarthana tawdari haibse ekana haidok chaning batune